BSNL gi leiriba staff singi pay revise tawdabagi mayokta wakat Meepham phamkhre wakat Meepham adu babupurada leiba BSNL bavanda All India BSNL.Pensioners Association senduna pangthokibani wakat Meepham adu da saruk yakiba All India BSNL.Pensioners Association amadi NE2 gi advisor oina leiriba ke prafulona ngasi famlipa wakat Meepham asi All India ki oina famba wakat Meepham ni Haina Central Government ki makhada leiramba office asi kumza lising ani gi October amada corporate onthoki Central pay lakpa khudingmak pigani Haina MOU ama inakhiba su laikhre inakhiba MOU adu da yauriba sing adugi thabak oina amata paikhat pidre kumza lising ani tara tareta pay revise tawgani haibadu ngasi forward tawdana leirakhi loinana chahi asigi August All India BSNL members singna New Delhi da leiba Sansar Bhavan da ngasi gi mayokta protest tawgani haiki ayama central government gi staff singi di loina department singi di pay wage revision si tawhreba adu akhoi di ngasi babu wage revision se divoi taw lai bi reba settlement of medical bills ko medical bills sing se koi ngasi babu de koi impart taw bidre akhoi gi payment of frozen idea installment sing se akhoi de ngasi babu de koi pibidre akhoi divoi taw lai bi re hari point sing si de koi na focus taw jening madagi maroi na masigi demand sing se mapung phan bi haiduna koi ngasi akhoi department gi head amadi central headquarter delhi tan na akhoi memorandum issue taw na na bi ta koi ngasi gi Meepham se phamjabani sir